Invest in Women Accelerate Progress haiba pauzelda hayeng malemgi mafam senthongna pangthokadoriba nupigi numit asiga mari leinana lamdam asigi mama oibi singi thamoida kari phauri kari hainingli haibagi matangda Impact News ki akhanaba pauda mama hayeng asi malemgi nupi oibi singi numit International Women's Day palani khunai asigi oinasu haukiba hiosingda amadi khunai asibu achumma mayon amna purakna phonabada mama oibi kaya na ngasi fawbada asobo thodang lawduna lakli hariba numit asina lakpada malemgi nupi singtagi oiba khwaidagi chawba kaithelni hainariba khwaraman ima kaithelda potpam family ima sing maikaidagi numit asiga marilena miyamda kari paujel piningi habadu miyam pura taminasi ima hayengsi International Women's Day malemgi nupi singi lakpasida ima mama ma oina kari habining nupi singi oiba numit tasengna maki ekoi nupi gi di yam chokthoksa ningai numit oigadoine malemgi oina punna padabida manipur gi oina babada di ekoi di satina thangmoi soe mafam khodimak thawdo khodimak ningba kai ningai ngai tani ekoi na kaisu harau ningai leite tungi yumbirel oigadaba mayam sina mangsel lakpa haiba se ekoi gi asa mang khibane ba ekoi gi wakhal ekoi gi hope se completely ekoi se dak amambada leirabane ekoi se assembly duda warip khiba mayam do madugi NRC FMR mayam duna ekoi miyam da kaisu pen ba oide ekoi na pamjabadi mama ama oina hanagi dumaina nungsi chanana tangdu leitana karamba matamda oigani haibege chap chaba solution do maduni ekoi gi mama singna ngai ribase aduta da mama ekoi na nungai ba oigani Koraman ima kaithel joint quarantine committee gi convener gi thobu biribi ima lasram memaga unaduna ima gi wakhalon da kari lebage habadu myam puna taminasi Hujiki oiribe situation sida dine malemgi oina nupi gi numit haise nupi haise adugi matik thak nemambadagi wangaktana ekhoi gi oiba platform ama International Women's Day haidana prithvi khangna ekhoi nupi gi thakse awangwa thakta thabigreba masigi oina di ma nungaiba phawi ngasigi oiriba khoi state sigi oiba si thoiba thawdo wathok mayam se sida di ima da thangoi kai ngai lei maram di huji mama kaya na macha kai na bai macha bapuroiba kai na bagi macha mayam mama mayu makai thadok pigraba ima iben praja la kaya gi amitei mapita ba mayu makai pumna chakraba mi singuna chaiba macha saida moina adagi International Women's Day khoi nupi gi numit lakpada kamdong na haraurong gani asigi lengai roi khoi adi khoi state sarkar da ni ko ina film dang tong janingi se siong na waraba siong na pibam chadra basida dang di tuna mieng changaga sieda nataba wahai da nataba thabak oina pangthok piraga atuba matamda ima sing nupi sing na pirang sindari ba se masi matang di kangan biu khoi state ki nupi na wa basida ima ai mangai nungai de haina phongdok pado ngasigi oina di ai ngamjade ai awabada saruk yari nungaiba mapung phadri nungaibagi mahau lektri haibase thamjani isa sing amadi ma obi punamangna amatoina nupi obigi numira sina lakpa hengi numira sida thoram thodang khudingmada apunba ai gi apamba punama phungdokna nungaiba yaifaba ama puminaraga sakhopa lambi mda makha tarakpoina chathalmese imagi apama moni lebaki irang awa ana marak asida akhoina kari kamdongna masibu afaba ayingba tapa ama poran ge habadi nipigi thodang ase soba thodang lominaraga nipi obi ma obi adi cha sing punamangna yaifaba thongniba ama pami habase punamang khongthang adu chatnasi numichina lakpada koigi huji oiriba phibam sidadi ko hujikse nupi singjida leiriba phibam adagi tawri mayam sigi thainagi anoba isa singa khoiga leiminaba nungaina leiminaba punsi natra moigi pusakho thawrangi wakhal khanba punsi do oyanni angsi loi thi pawbudi khogi mikhalje lok sabha gi mikhalje pangthok piganu haina mama kayana su tungan tungan ba site gi lupta gi haitare adumana demand to bolegre ado ima site gi ima gi wakhlonda haidi lakdo election ji pangthok pusi yabining da bra kari mo lebigi aidi lakadoriba election je khoi de important oide meme tai mapi tariba mayu makai leijadu election tongni haraurang gadraiba aduga relief game da leidi singsin vote thada yarani sarkar gi achauba program ni soi yahalani adu no ka haise ai tong khanjabada atopa state ki mamang de kaiba phawi ai khoi di nan joint quarantine committee na so vote khomba lakpado warakani haigre chap chana madui thabak to tawni yaupi ninga ba vote se lepi ninga ba vote se tawhaninga di ngasi gi lojing wada leidi ba relief game da leidi ba imai ben isa isu mayam se magi jaga du da mai magi yumbam du da hanjal hanbiraga nena tarakada vote se tawsi natraga di vote ngakta tawbada tholakpa
ꯑꯐ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯁꯤꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅ ꯄꯨꯒꯗꯕꯅꯤ इलेक्शन तौबगी आर्ट थोक्ति इलेक्शन से अखोगी मिटमांगदी ड्रामा ने हाइना लौवेबा इलेक्शन तौरगा अखोगी रिप्रेजेंटेटिव थागत खरे आदा फमहल्ले एमपी थागरे वॉइस अमता थोक्तबा एमपी मयाम दो करिगी नो खोइना थादोइसे कदोबगी नो खोइना मो इलेक्शन तौदोइसे मियाम अखोई अमुक हन्ना कारबार द पुथारकदोइने अखोई सिजिन्ना दोइने ने लौवे अखोई तौबिगनु मसे भोट की मतम से सिना मांगोने थमगा लाल असि कनबा लोसनबा कईदोंगई वारेप लोसनगनी हाइबदो मणिपुर मियामदा असेंग मतम थाबिरकांदा कोई भोट से सोइदना कोई अरेबा फिरेप लोमिनसी हाइबा वाफमनि थमजरी नुपी ओइबिसिंगदा अचौब फिदामा पीदुना मालेमगी थाकता नुपी ओइबिसिंगी पालन पांगथोरपसिमक साउथोकचै अदुम ओइनमक मणिपुर हौजिक थोकलिबा तंगदुलैतादबा फिबम असि येंगरगदी नुमित असि लाक्तुनसु नुंगाइफम खंगदे हाइना कैथेल फंबी इमासिंग माइकाइदगी थमलकली नाकालमरमदा इरांग असि वरसिन पुरक्तुना महौसागुमना तंगदुलैताबा मणिपुर अमा पुरक्त्रि फाउबदी लाकदरिबा लोकसभा मिखल असि पांगथोकपिदनबसु इमासिंग माइकाइदगी मरि लेनबसिंग पुनिंग सिखलकली कैमरामैन चुंखाम सुभाष लोने पाउदम जरिबा ज्योतिन खुंद्रकपम इम्पैक्ट न्यूज खरमन कैथेल।